Islamgi Houna Lichat ki taragni thai suba tangkak pun khangmina rase. Nifu gumdoi subado. Ayingba puksial Tappa akhang kanbagi Houna Lichat. Miyoi bada chainba afava gunsingi manungdo. IngTappa Hadaba akhang kanba tadna thana yadraba gunni. Masi yaudraba miyoi tawruba khudong thiningaini. Huzur sallallahu alaihi wasallam na takbirammi. Apaambada Allah mapu achoba halimni mahak IngTappa Amasung Hadaba pami. Ani subado Mong Hadana tauba thabaki fal oino Allah.gi maikaidagi pina birakpa potlam akal athawgida pina de. Ahum subado IngTappa na miyoibada leiteng amasung phajaba gun pokhalli. Akal athawna fattaba amasung athiba mingchat pokhalli. Mari subado Allah mapu achobana IngTappa amasung Mong Hadaba pami. IngTappa da pina biba pod afing afaida pina bide. Manga subado thabak khuding tawbada hadana paikhatlu. Allah mapu achobana kanagumba yumgi miyoi amado Kaanaba amasung tongjaba khara pining labadi khwaidagi hana mangonda pukchel Tappa ingbagi gun pinabi. Taruk subado nongmagi numitta nupa amana masjitta mayung hanjinki. Mising mahakwa fattana ngangnaba haurakki. IngTappa huzur sallallahu alaihi wasallam na takpiki. Fattaba chindagi thokanu. Masjitta ising haijallaga sengnaba chamthoku. Nakhoi thabak lai thok hannaba tharakpani. Fattaba pok thok hannaba tharakpa nate. Taret subado huzur sallallahu alaihi wasallam na takpirammi. Miyoi besa lai thok hannaba amasung Mong Hadabagi pot puthoku. Musalman singbu khudong thibada tahanganu. Masen thin hannaba laknaganu. Nipan subado athubada amasung wakal khanthadana thabak tawba saitan na thaujanbani. Chaning tana amasung khantharaga hauba thabak Allah.gi maikaidagini. Mapan subado IngTappa huzur sallallahu alaihi wasallam na takpirami. Madudi Mong Hadaba miyoising amasung thabak laithok hanba miyoising mathakta dozakh ki mai haramni. Tara subado Sengkraba huzur sallallahu alaihi wasallam gi warini madudi Nabi amabu Mahaki tungin basing asukki matik phubadagi I hathaki. Adubu mahangna I taythokhi amasung mahangna masi haidun leikhi. Hey Allah, aigi praja singbu achumba lambida lamjingbiyo. Makhoi karisu khangjadabani. Nifuga mari subada mang takningai matamda tuminna pothaba Islamgi Houna Lichat. Akoibada mang takningai oiba terrorist kumbagi thabak thawong tangdu leitadaba fibam lakpada. Maduga mayoknaba khudong thiningaini. Madugi mahutta tuminna pothaduna leiba amasung yumda famlaga public life tigi tokhairaga natraga jungle da famlaga Allah.gi ibadat tawduna leiba Islamgi Houna Lichat singi manungda amani. Apaambada Hazrat S.A.W.gi radhiyallahu anhu na huzur sallallahu alaihi wasallam ki hadis ma wari libi. Madudi huzur sallallahu alaihi wasallam na takbirammi. Madudi Allah mapu achobana dharma leiba. Mapu wukiba indri wusu fazillaba amasung tuminna pothaduna su leiraba miyoi singa marup sanai. Ani subado Hazrat Abu Said Khudri radhiyallahu anhu na huzur sallallahu alaihi wasallam dagi wari ama tammi. Madudi huzur sallallahu alaihi wasallam da kanaguma man hanki karamba miyoi hen fai. Huzur sallallahu alaihi wasallam na takpiki. Miyoi aduna mahaki leizaba sampati amasung mapunsi Allah.gi lambida jihad tawraba. Makhatana mahakna hanki matangda kanana hen fai. Huzur sallallahu alaihi wasallam na takpiki. Wathog lan thoktagi hingnaba tuminna pothaduna leiraba amasung achikpa mafam amada Allah mapu achobagi ibadat tawduna leiraba miyoi aduna khwaidagi fai. Ahum subado Hazrat Abu Said Khudri radhiyallahu anhu na huzur sallallahu alaihi wasallam dagi wari li. Madudi huzur sallallahu alaihi wasallam na takpiki. Mapu wukiba mi adu henna faba mini amasung miyoi adugi khotta atai miyoi sing soi ngamhandraba mahak afaba mini. Mari subada Hazrat Abu Said Khudri radhiyallahu anhu na huzur sallallahu alaihi wasallam dagi wari masumna libi
Huzur sallallahu alaihi wasallam na takpirammi madudi adugumba matam adu laklagani maduda musalman amage hena fava lan hameng kharna oigani makhoibu mahakna ising phangba jangal amada senduna leiba amasung wathok lanthok tagi mahaki din dharmabu kannaba koichen chenduna leiraba manga subada Hazrat Muaz bin Jabal radhiyallahu anhu na Huzur sallallahu alaihi wasallam dagi hadis ama wari libi madudi Huzur sallallahu alaihi wasallam na takpirammi Miyoi aduna wathok lanthok tagi to khaina leiraga mayumda lengdana leiraba amasung migi chiron chatraba mahak adu Allah Ta'ala na afafattagi jima laurabani Taruk subada Hazrat Muaz bin Jabal radhiyallahu anhu na makhatana Huzur sallallahu alaihi wasallam dagi hadis ama wari libi madudi Huzur sallallahu alaihi wasallam na takpirammi Miyoi amna mayumda lengdana leiraba Miyoi sing mahaki khottagi santi fanglaba amasung mahaksu miyoi sing dagi santi fanglaba aduguma miyoi Allah Ta'ala na jima laurabani Taret subada Hazrat Aqwa bin Amr radhiyallahu anhu na Allah Rasul sallallahu alaihi wasallam dagi hadis ama wari lirame madudi Huzur sallallahu alaihi wasallam na takpirami kana agumbana Huzur sallallahu alaihi wasallam da hanki hey Allah gi Rasul sallallahu alaihi wasallam karamba pot kokpi ba haiba pot asil leibage Huzur sallallahu alaihi wasallam na takpiki nahaki leiton cheksillo nahang lang jakhibada kappu amasung nayum da famduna layo nungsirabe chilena sing ngasi da sifabatang khangmina rasai mathangi tangka amada Allah gi damak mib Nungsiba.gi Houna Lichat khangmina sei Allah Ta'ala na haizakriba hadis karas dai khuding ko amal tobungam bagi pangal thona adu pinu bi boysano